Imphal Morel lambi semliba JK Construction ki Kasim Village da laiba office da sakhangdaba singna ngasi ayu pung 9 minute ni purom taba matamda grenade ama langsinduna pokhai halamle amasung CBAC ki mahairoi singna exam center sing thibda khudong chana na ba CBAC ECL kauba Android da best tauba app ama launch tawkre Manipur Kurumzari adom yang biriba Impact News ni ay momoka salamna hauzi pungza si fawgi maruiba pausing miyam pizari National Highway number 102 gi Imphal More lambi semliba GR Infragi Makada laiba JK Construction ki Kasim Village da laiba office da sakhang daba singna ngasi ayuk pung 9 minute nifurom taba matamda grenade ama langsinduna pokhai hankre thaudok thokfam aduda Kakching District Police ki SP Victoria Yengkhom yauna ahenba police personnel sing sangsinduna thi humba ki thabak chathaki maduda mipami pun ki paw hauji fawgi oina leite hairi bom pokhai bagi thaudok aduda asok apan yahodrabasu yumgi faklang yauna gari ani ki glass sing akai atoi nangki bom adu kanana karigi damakta langsilambano haiva hausik fawgi oina khangbangamdri Kasim Village Authority Youth Club amadi Napui Inlam Women's Wing na ngasi ayu Kasim da laiba JKS ki office da sakhangdaba singna bom langsinduna pokhai halambagi thaudok adubo akanba mawongda yaningdaba phongdorakli Gitanjali Film Production ki banner Makhada Institute of Manipur Artists IMA na ahanba oina puthokpa Manipuri film akhunba thambalgi yaifa thauni thauram ngasi porongpa TV Tower manakta laiba IMA ki sanglenta pangthokre Suba nomba kanbana tungi punsida maipakpa ngami haibagi wakhalonda yumfam oigadawriba film asigi story GC Tongbrani film asigi director na Jiten Sangai aduga script writer na IMA ki founder Syam Kishore ni film asida IMA ki artist singna saktam langduna Manipuri cinema da anauba mahau ama bigadawri Institute in guide or Hugduk Moron Bow Tom, the Mamakong Tang, Wahit, Mokoshina, Kitang Moment Mamai Pang, Bagi People Mumkak, Yamhena, Makoin, Gaman, Natana, Makoy the leisure experiencing sea, Makoin Ontang the express toning, Babo, Oja, a quick kind of jerky, production Chimtang di, a quick Putoknova, quite Honabu, High Nato to the Equia Topa, Patamjiki Maya, the Lepi, Vivo, Vima, Market Gamble, artisan Amting, Yoti, a quick shatter Sinchina, Tozubactani. Pare to each other, a Yare, Taurasi. Haidna kanamna camera pangbirei kanamna makeup pangbirei kanamna loina mak ayamana khoida mating pangbirek pana aya Maunaha ama mayumdagi thokibadagi hanjilaktre hairi nupi adugi maming athokpam ongbi thoi masagi chahi kunga taruk mapuroibagi mamingna athokpam surjit kawi top mayai laikai dagini nupi asi fit mangarom wangi kuchungawi masafai mahakna thokiba matamda angangba machugi phanek setki hairi nupi asi tha asigi kunga mangagi numit yungba matamda mayumgi mida karigumba amata khanghalamba laitana mayumdagi thokibadagi hanjilaktabani mayumda chahi taruk khakta ngairibi machanupi amasu lehauri hairi Matang swai the break am lawjage break ki matungda CBAC ki mahairoi singna exam center sing thibada khudong chana na ba CBAC ECL kauba Android ta best tauba app ama launch tawkibagi pau amadi Manipur amasung malem gi tongan tongan be ipau sing puduna lakjage Impact News po mideng taduna lebiu Mayam bo amuka na taram na okchari bulletin asigi makata ba pau miyam da pizari CBAC ki mahairoi singna exam center sing thibada khudong chana na ba CBAC ECL kauba app ama puthokre Chahi asigi oina CBAC gi maruoiba subject singi exam ngasidagi hokre loinana laibak asi ne taba phibam amada leitabana exam asibu thariba mahairoi singda hena khudong chana nabagi damak exam center singi leifam amadi arapa yengna bagi damak board secretary Anurag Tripathi na CBAC ECL kauba Android ta best tauba mobile app asi hangdopani hairi Nakalamoromda CBAC na online exam center management system OECMS school singda Haptuna examination asigi maruoiba pausing online ki kuthangda khanghanana basu silli hairi exam asibu senagadaba ozagi machine laktaba mahairoi aranba tauba sing yauna atopa detail sing system asida amuk click tawraga khanglagani hairi Numit Marini ki Khongsatta ngarang Myanmar ki President the U Win Min
New Delhi da thunglakre Prime Minister Narendra Modi ga ngasi unaduna yana chekara khudiyek pinagani hairi Myanmar gi President U Win Mint ki khongsat asida Rashtrapati Bhavan yauna Rajghat ta chatuna leibak asigi athauba luchingba Mahatma Gandhi ki mafamda ikai khumnabasu utlamgani loinana leibak ani gi luchingba anina hiram kaya marumda kupna wa khanagani haina paumi singda phongdorakli Ningsing bayay leibak ani asi lining laishon loan amasung ariba chatnabi singki lipun na punduna laklibani amasung masina maram oiraga leibak asina Myanmar dagi AS policy ki kanaba laugani thazari panbayay leibak ani asigi lalol itiki chang mamang chahi dagi chada Nipan hengatpa laikhrabani Myanmar President U Win gi khongsat asida mahaki loinabi First Lady Do Chocho ga loinana Bodh Gaya amasung Agra su yenglugani hairi Melbourne da hauzik chathariba Women's T20 World Cup Cricket ki ngasi sanakiba match ta India na New Zealand bu run ahumda maithiba biduna kabasigi semi final changba ahanba team oikhre ngasi sanakiba third group match ta India na han batting tawduna apiba over kunda wicket nipan turaga run charmaga kuntraga humdoi lauduna pandam thamki Madugi paukhumda New Zealand na apiba over kunda wicket manga turaga run subnagi charmaga kunga mapan khaklauduna pandam adu yauba ngamdana India ki makhuta run ahumda maithiba nangkibani Arrive the bulletin asigi headlines amuhana miyam da thamjage Imphal More lambi sem liba JK construction gi Kangsim village da laiba office da sakhang da basingna ngasi ayu pung 9 minute ni purom taba matam da grenade lamsinduna pokai hankre Amasung CBSE ki mahairi sing exam center sing thibada khudong chana naba CBSE EPL kauba Android da best tauba app ama launch tawkre